Maikei khangdana lakpa nongmei maru na panbadagi angang ama sokle maikei khangdana kapthorakpa nongmei maru na panbadagi chahi 13 da ngairiba angang ama soktuna rims hospital da laikanakre thagdok adu nambon police station akonba malom mamang laikai da thokibani soklaba angang adugi maming sagol sem mani thoiba apokpagi ming sagol sem basanta kawi thagdok asigi matangda police tagi phangba pawgi matung ina ngarang numidang pung 9:30 rom taba matamda thagdok asi thokpani Maikei khangana pairakhiba nongmai maru aduna manithoibagi khutta pandra sokpadagi khudakta rims hospital da pukhatke pawadu tabaga nambol police ke team ama lakhuna yengsinbaga loina case amasu lokhatkre haidi panbayabadi hauzik ase mera tha haugalakpagi ima panthoibi amadi durga puja naksilakpadagi manipur gi tongan tongan mafam kayada ahobo makhlgi bombula thapagi thabak satharibani loina asigumba matam asida kanagumba kharana bombula marakta nongmai kapthokpa yaungnarakpadagi mi sokpagi thagdok kaya mamangda su thokkiba laikramani Driver maina singbadagi sokle lokhada gari tasinbadagi myoi ahum sosok apan nangkre ngasi lamdam masigi tongan tongan mafam singa thokeba accident ki thagdokta myoi khra asok apan nangkibaga loinena driver ama maina singbadagi lakanakre hariba thagdok sing asi ayu pung 6:30 rom taba matamda National Highway 37 Imphal Jiribam lambi paringe Kami barol banaki kay fundai Kuki khulda Borero camper ama lokhada tasin badagi thagdokta miyoi ahum asok apan nangki hairi soklabasing adu kay fundai gi naha sing tawsem police amadi CRPF ki kangbuna lokhatlaba matung Jiribam District Hospital da lakatna pukhalkre hairi Thagdok asi thokraba matung matam ikan kanadana Churasampur gi lamka amade singhat anigi marakta leiba haizang dasu lambi sembadagi sisinaba gari ama accident thokpadagi miyoi khara aso apanang le hairi atopa accident ke thagdok amana Imphal jiri lambi paringi kaimai lambi da tinglaga electric high tension hasty wire da tata amana thenglubadagi tata adugi driver maina chinguna aso apanang kre Adumoinamak thoidokna khudong thiningai oitre hairi thagdok adugi matangda driver singna phongdorapagi matung inadi high tension electric line sing adu national highway gi paringda nemna tingbadagi thagdok adu thokhibani matungda sigumba khudong thiningai oiba thagdok asi thokhana ba mari leinaba authority ra mijeng changbiu loinana national highway paring asida tingleba high tension line sing asi cheksinna amade wanga tingbinabagi thabak lokhotpiu hairakle Indo-Myanmar border fencing da more mayagi tribal village kaya ani thokna khaidokre Indo-Myanmar border da hauzik chethariba border fencing asina border da lairiba khul singge social cultural amasung economy da chauna kaiba pire Govazang village ase Manipur ge border town oiriba more gi yamna nga leiba tribal singi khulamane English ani ga 13 da chathakiba Celsius ki matungina khul asida yung 35 gi punna miyoi chamga kulhumdoi rom lei khul asigi maroi bana hingna balambi asi lau singu tawbani haukiba sahi lising ani tarada approve tawkhiba India Burma border fencing project asigi charuk ama oina central government ki maikei dage Govazang village da border pass ama hangdokna thamle English singani ga 13 da Indo-Myanmar border gi sarukta kilometer ahumga chupna nimpu taret ki border fencing ase mapung phana khaba loikre masina maram oiraga India amasung Myanmar ani gi marakta leiramba tribal khul kaya ani thokna khaidokre India amasung Myanmar gi border da leiriba khul sing ase historical yo oiba mari adumak lainei mamangda Indo-Myanmar border gi sarukta kilometer 10 sangba border gi saruk ama fencing khakraba matung English singani kun marida makhatana kilometer 10 amaga border fencing khaba loikre Observer Research Foundation ge Associate Fellow Tiparna Banerjee na phongdorakkibada India amasung Myanmar border da khundariba Naga Kuki Mijo sinasingba furup sing asi culture practice amasung economy challenges ki oiba anakpa mari leinei Indo-Myanmar border gi kilometer amaga chatuka nimpu humdoi sangba ngamkhai gi saruk asi Arunachal Pradesh ki oina kilometer 4 kun Nagaland ki oina kilometer 2 Manipur ki oina kilometer 4 marfu 19 Mizoram ki oina kilometer 4 asi pharaga chatlibani
Land Resource Department na lam leiba yonbagi matangda thokiba notification cancel tawgadabani Kuki Inpi tha asigi tarani panda Manipur Sarkar gi Land Resource Department na state asigi manungda lam yonba leiba amasung registration ga mari lainana thokiba notification adu Manipur Governor na mijeng tanguna cancel tawgadabani haina Kuki Inpi gi maikaidagi ngarang Manipur gi Governor da memorandum ama pisinduna taksinkhre haire Governor da pisinkiba memorandum atuda haribana Land Resource Department na thokiba notification adu tungda singi area singda yamna kaigadaba amani notification adu gi matung ina tribal hin area singda historical amasung legal protection sing adu kanthoklaga kana gumba individuals natragana entity ama valid document ga loina nama pham ama da hekta lam leiba yabagi ayaba piba ase yamna moong tadaba amasung luzadaba thawngni Singi area singda lairiba lamsing asi traditional mo oina tribal singi reserve tawguna lairibani adubu anouba guideline asigi matungina non tribal singna singi area singda lam khopsin ba yabagi kudong saba kaya du piri Land Resource Department na handak thokiba notification adu yamna thamoi sokningai ni state asida hojik thokliba irang asi maruaina majority community singna singi area sing lamsing asi mikaba amasung pambadagi nakoina na tholakkiba irang amani harduna naungna thokkiba notification asina tribal miyamda atopa kiba amasu sauna piregani State asida lengak sasan tawrakkiba government singna tribal gi lam ngak senaba hojik leidiba law asi hena sesin hannaba honabagi mahuta anouba legislation am kaya semduna yamna toina attack tawbagi thong sing chathai thawong asi tribal singi identity amasung traditional land ownership ta hakthengna akiba pibani mamang da lairamba government aduna majority community sing Scheduled tribe demand gi status saugatliba asi tradition ama oina hill gi tribal community singna marpu oiriba singi lamsing asi loksina bahona bane hojik lairiba the Manipur Land Revenue and Land Reformation Act 1960 asi tingi area da extend tokde egasi Manipur gi tampak lamgi area khaktada apply tobane aduwa chingi area sing asidana Indian Constitution gi article 371 clause C na customary law amasung traditional system ama oina lamsing adugi mapu oibagi hak adu piribane Indian Constitution gi article 371 C asina hill area committee gi constitution gi khuthangda singi hill tribal area sing asige separate administration provision ama pere masiga loinena state asida lairiba tribal singi land right asi Manipur Land Revenue and Land Reformation Act ki section 158 ke provision singna tribal land sing non tribal da transfer tobada athingba piribane hill tribal area sing protect taunaba law laina September 19 da Land Resource Department na thokiba notification ase singi miyam gi sentiment da yamna pendaba amasung nungnangba pokhale state government lairiba constitutional protocol sing ase ngangna hill area committee da piriba autonomy grant adu ikai khumnagadabane loinana Land Resource Department na nauna thokiba notification asida governor na mejeng changuna cancel togadabane haire Hanagi Agriculture Minister Siba ki Cheirak Pikhre, Sainagi Hanagi Agriculture Minister Oiramba Tan Region Corruption ki case ta sauna senaram badagi court na Siba ki Cheirak Pikhre report asigi matungena Minister Tan Region haidiba mioi asina mahakna Agriculture Minister oiringa ki matamda chorakna lupa million ahumlom laukthoklam kibani lisingani ga taretagina lisingani kunmari fawba tongan ba portfolio da laiduna minister ama oibagi khudong saba lagunai yamlaba senpham kya talam kibani masida natana mahak nga tongan ba hiram kaya da corruption chawna tawre haiba khalakpadagi China government na mahak ki matakta case thangalakuna thigalakibani hairiba case sing asida mahak chawna chenare haibagi chap chaba khudam changdam phangbadagi China gi hanagi agriculture minister Tan Rejanyanbu sibiki Cheirak pibata natana court na mahak ki lairiba property sing su loksinabagi order thokre haina su report asna Kapthorakle Lamda masigi naha sing drug na manghalakli ba kaya gi matang da khanaduna masidagi lapthokna ba honaba changi kadana lisang sina ngalingai matamdagi nisagi mayokta satharak pa campaign gi sharuka moina amasung Manipur khunai da nisana piba saitheng singbu pauthok sauthok na wakal khaminna ba gi sharuk ama oina
Kadana sinduna Nongmei oiba awareness program ama pangthokre hairi kadagi cherol amana haribana awareness program asigi timna nisana kunaida piba jaitheng amasong masibu thingbada miyamgi thodang haibasini awareness program asigi president member oina hizam priyo kumar president kada Vice President Poirau Khongjin Youth Club Nongmei Boget amasung Poirau Khongjin Mai Lekagi Senior Laisram Navadip na Oikhre Thauram maduga mari lenena kada Head Office ki Vice President Ningthaujam Deben haikibada Aikhoigi Manipur gi tungi yumbilon oirakadori bainkhalagliba naharol singbu mayai kaba drakna landarakna landam asigi matik mayai oiraba naha kayabu sondamna damba hamset hamboinaba Sumsaraba kunaya magi maikaida pusilaktuna ngasidi angakpa phangna akibagi saitheng ama pirakle maramaduna ngasigi manipurgi naha singbu drakna manghalakli bakayagi matangda kupna khanaduna draktagi lapthoknaba honabagi tangai fadaba lei saukhatpa mangjing thaba manipur ama ohenanaba honabada naha singi chawraba thodang lei ngasigi tungi laibak lepkadoriba naha sing asina mawong marinta dabade aikhogi future leiroi drakna aikhogi mirol mutkhiba yabagi akiba leirakpada Kadana Lekai Club Merapai Bisinga Kusanaduna, Aikhogi Inkalakliba Nahasingu Nisagi Paktagi Kalhaunaba Honabatangai Fade Haike. Assam Meghalaya border da पुलिस का खुथोंना बदा क्रिमिनल गैंग खुपु अमगी मियोय मरी सिरे असम के मेघालय का ताइनाबा बॉर्डर एरिया ओरिबा गोलपरादा हौकिबा नोमाइजिंग नुमेट के आंगन बायुक्ता पुलिस का नोंगमई कापनाबगी थौदोक्ता ममिंग लेरेबा क्रिमिनल मरी सिरे हाइरे असम पुलिस की पावसिना हाई असम का मेघालय का लोनाबा असम की गोलपरा हाइरिबा मफम असिदा क्रिमिनल गैंग खुपु अमल लेरे हाइबगी इंटेलिजेंस के अखनबा पाव अमा फंगबदगे असम गोलपरा डिस्ट्रिक्ट पुलिस के सीनियर एसपी Navanit Masanta Amade South Salmara Manka Sargi SP Avisas Baruragi combined team Nama Pamadu the operation Chataba Naba Torang Toki Hairi Matamadu the criminal gang Kupu the Nama Pamadu the Gikarba Wala Amafana Bahonake Madu the police ki Kang Boduna Lep Naba Haibada Nongmei Kapsinuna attack Cheirak Makayani the Handuna Nongmei Kap Nabaki Togdokta criminal Ani Togdok Tokpam the CK Ani Yamana Yamnatina Soke Asokpa Sing Adu Dupa Dhara Medical Hospital da Lakat Nabangam the Laki de Hairi Lakiraba criminal gang Kupu Miyoy Mari Adude Mukunda Bara Surba Ali Zahidur Islam Amade Chengbat Makar Kawi Hyriba Mui Singh Assam gi Gopal Ra District ta Miyamdagi Namduna Sel Loba Kidnapping case Singh Amade and Giwangmada Nongmei Lalonbagi Tabak Singh the Haktengana Senava Singh ni Hari Lupa crore Kumapal Lokthokre Hyriba si Aran Bane Manipur Legislative Assembly na yamlaba lupa crore kunmapan gi senpham ama lokthokre haina national amasung local media singda phongnakiba adu aranba yumpham yaudaba pawni haina Manipur Legislative Assembly ge Deputy Director and Officer in charge of Protocol and Media Regulation and Robindona Thadorakpa Cherol Amana Hairi Terolashina Makhatana Haribana Estrambina Har Amasunga Matinjak Labor Yauna Lupa Crore Kurmapan gi senpham Lokthokre haina Moral Sirakliba Asigi Matangda Estrambina Yamna Kumna examination Toraba Matungda Hariba senpham Adu Lokthokiba Amata Laitabana Pau Adu Pumla Lalaba Amasung Yumpam Yaudabani Amani Hairi Gazada Sikiba Palestinian ge masing lising humputaru ka subna manga sukre Gazada Israel amadi Hamas ani ge marakta charakna chahi ani rom sangaduna lakiba ran asida Israel gilan mi singna Palestinian lising humputaru ka subna manga harkre lan asida hojik pawgi manungda so apan nangkraba Palestinian ge masingna lakamaga lising humpuni pan ga samaga humpuni toirom henkre panbayabadi Hamas amadi Israel ani ge marakta Haukiba Chahi Lisingani Kulumdogi October Taretagi Lepalaitana Lan Chongna Lakibani, Sahi Ani Fazilaglaba Lan Asi Hausik Powell Lucinbang Amdana Lady, Israel Gi Prime Minister Benjamin Nagaza Pumba Loxinana Bahona Riba Asida, US Ki President Donald Trump Nasu Adumak Sogatuna Lakibani Hairi. Satisgarh lupa lakh taramari ki sel gi mana lakthokraba Naxalite ahum security force na harkre lupa lakh taramari ki sel gi mana lakthokraba nupi cadre ama yauna Maoist ahum Raipur dagi kilometer chani khara rom chatlaga leiba Kanker district ki umangi mafam ama oiriba singda kharakta security ga nongmei kamnabada harkre security force ke apunba team amana intelligence ke pau phangaduna Kanker gi
Sida Karak Umangda Maoist Kara Lady Kangmadagi Tibo Humbagi Tabak Maduda District Reserve Guard amasung Border Security Force ke personnel senga ngarang ayu angan bada sithakiba operation adu haurakpada hana lumduna leiramkiba Maoist cadresing adugi maikaidagi Nongmei kapsilakibane Maduda handuna team adugi maikaidagi Nongmei kapada Naxalite ke asiba haksang ahum pangbangam ki haina Kanker District ke police ke chief foreba Indira Kaliyan Ili Serana Phongdorakle Sidaban Miyoi Kader Singh adu punna makhoigi mathakta lupa lakh 13 gi sel gi mana lakthokhrabane makhoidagi SLR ama .303 rifle ama amasung makhlgi oiba che chang kaya ama fangbangam ki hairi Kanker district ase Waster Jan gi manung chana lairibane